ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯀꯩꯊꯦꯜ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅ ꯆꯥꯏꯅꯕ ꯃꯇꯝꯅꯤ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯌꯣꯟꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯄꯣꯠ ꯃꯃꯜ ꯍꯨꯟꯅꯕꯗ ꯀꯩꯊꯦꯜꯗꯣ ꯄꯨꯝꯅꯤꯜ ꯅꯤꯜꯂꯤ꯫ ꯃꯣꯔꯥꯝꯕ ꯃꯥꯒꯤ ꯐꯤꯔꯣꯜꯒꯤ ꯄꯣꯠ ꯌꯣꯟꯐꯝꯗꯨꯗ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤ ꯉꯥꯏꯔꯤ꯫ ꯄꯥꯔꯤ ꯃꯣꯔꯥꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯒ ꯋꯥ ꯑꯝꯇ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯏꯃꯨꯡ ꯄꯨꯕ ꯌꯥꯝ ꯋꯥꯔꯤꯕ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯅꯌꯥꯝꯕ ꯑꯝꯇ ꯇꯥꯒꯦꯗꯅ꯫ ꯇꯥꯆꯧ, ꯏꯃꯥ ꯕꯥꯖꯤꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯁꯝꯕꯜꯁꯤꯡꯁꯦ ꯌꯦꯟꯅꯔꯁꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯈꯔ ꯌꯣꯜꯂꯒ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯥꯆꯧꯒꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯌꯣꯟꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯁꯦ, ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯣꯠ ꯌꯣꯟꯐꯝ ꯑꯃ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯏ꯫ ꯃꯁꯤ ꯅꯪꯒꯤ ꯑꯣꯏꯅꯕ ꯂꯧꯁꯤꯜꯍꯧꯔꯁꯤ, ꯑꯗꯨꯒꯅꯦ ꯏꯪꯈꯣꯜꯗꯨꯁꯨ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯃꯗꯨꯃ ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯃꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯒꯤꯁꯨ ꯁꯔꯨꯛ 2 ꯍꯦꯟꯅ ꯆꯥꯎꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠ ꯌꯣꯟꯐꯝꯁꯦ ꯂꯩꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯃꯣꯔꯥꯝꯕ ꯃꯌꯨꯝ ꯌꯧꯔꯒ ꯋꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯗꯁꯨ ꯈꯪꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯄꯥꯔꯤꯗ ꯑꯗꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜꯗꯨꯃꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯂꯒ ꯌꯣꯜꯍꯟꯈꯤꯗꯣꯏꯕ? ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯌꯥꯝꯅ ꯊꯨꯡꯃꯟꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯁꯤꯡ ꯂꯩꯔꯤ, ꯍꯌꯦꯡ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯛꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯃꯗꯨꯅ ꯀꯣꯟꯅꯒꯤꯅꯤꯗ ꯏꯆꯤꯜ ꯏꯅꯥꯎꯗ ꯊꯥꯗꯕ ꯂꯩꯕ ꯏꯔꯜꯂꯤ ꯊꯨꯝꯁꯦꯜꯕꯨ ꯃꯥꯡꯕ ꯍꯧꯅꯗꯦ꯫ ꯑꯩꯒꯤ ꯂꯩꯕꯁꯨ ꯃꯈꯣꯏꯒꯤꯅꯤ, ꯃꯈꯣꯏꯒꯤ ꯂꯩꯕꯁꯨ ꯑꯩꯒꯤꯅꯤ꯫ ꯍꯌꯦꯡ ꯋꯥꯔꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗꯧꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯟꯊꯣꯏꯕꯤ ꯃꯊꯃꯣꯏꯗ ꯈꯤꯇꯪ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯁꯨ ꯃꯈꯥꯗꯤ ꯇꯥꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯣꯔꯥꯝꯕ ꯃꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯂꯝꯗꯨ ꯄꯤꯗꯨꯅ ꯌꯣꯜꯂꯒ ꯃꯥꯒꯤꯁꯨ ꯃꯌꯥꯝꯕꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤꯁꯨ ꯂꯂꯣꯟꯕ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯄꯥꯔꯤꯅ꯫ ꯇꯥꯆꯧ, ꯇꯥꯆꯧꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯣꯝꯖꯔꯦ꯫ ꯇꯥꯆꯧꯒꯤ ꯇꯧꯕꯤꯃꯜ ꯅꯅꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅꯩ꯫ ꯋꯥꯔꯛꯄ ꯇꯥꯂꯛꯇꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯍꯧꯅꯗꯨꯅ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯠꯀꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯇꯧꯅꯩ꯫ ꯃꯣꯔꯥꯝꯕꯅ ꯍꯥꯟꯅꯗꯒꯤ ꯄꯥꯏꯔꯛꯄ ꯁꯤꯟꯐꯝ ꯑꯣꯏꯕꯅ ꯄꯥꯔꯤꯒꯤ ꯈꯪꯗꯕ ꯀꯌꯥꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯄꯥꯔꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ꯫ ꯇꯥꯆꯧ, ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯖꯩꯒꯁꯦ ꯃꯊꯪ ꯊꯥꯗ ꯇꯧꯔꯁꯤꯔ ꯈꯜꯂꯤ꯫ ꯆꯦꯄꯥꯎꯁꯦ ꯀꯅꯥꯗ ꯇꯧꯁꯤꯒꯦ? ꯃꯤꯅ ꯀꯌꯥꯝ ꯍꯥꯏꯁꯤꯒꯦ? ꯏꯆꯥ ꯑꯇꯣꯝꯕꯤꯒꯤ ꯖꯩꯒ ꯇꯧꯕꯒꯤ ꯆꯍꯤꯕꯨ ꯁꯨꯔꯕ꯭ꯔꯅꯦ? ꯍꯣꯏ ꯁꯨꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧꯁꯤꯃꯗꯤ ꯇꯧꯗꯧ ꯂꯩꯔꯕꯅꯤꯅ ꯇꯧꯕꯤꯔꯒꯦ ꯈꯜꯂꯤꯕ꯫ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯄꯨꯛꯅꯨꯡꯒꯤ ꯁꯝ ꯀꯣꯛꯂꯕꯗꯤ ꯑꯉꯥꯡꯗꯨꯒꯤ ꯗꯁꯥ ꯂꯥꯟꯐꯝ ꯂꯣꯏꯅ ꯀꯣꯛꯏꯅ ꯍꯥꯏꯅꯔꯤꯕ꯫ ꯆꯦꯄꯥꯎꯁꯤ ꯂꯩꯀꯥꯏꯒꯤꯁꯨ ꯁꯥꯒꯩꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯐꯅꯗꯤ ꯌꯥꯝꯃꯤꯁꯦ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯆꯦꯄꯥꯎ ꯊꯥꯒꯗꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃ ꯄꯔꯦꯡ ꯁꯦꯝꯃꯤꯟꯅꯁꯤ꯫ ꯍꯣꯏ, ꯃꯗꯨꯅ ꯁꯣꯏꯔꯔꯣꯏ꯫ ꯑꯗꯨꯝ ꯏꯊꯣꯛꯂꯒ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟꯁꯨ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯌꯥꯝꯕꯒ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯖꯩ꯫ ꯃꯌꯥꯝꯕꯒꯤ ꯃꯈꯥꯗ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯩ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯅꯥꯎꯒꯤ ꯃꯇꯧꯁꯤꯗ ꯃꯣꯔꯥꯝꯕ ꯃꯊꯃꯣꯏ ꯄꯦꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯗꯨꯒꯤ ꯃꯊꯧ ꯃꯉꯝꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯄꯥꯔꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯍꯜꯕ ꯂꯩꯗꯨꯅ ꯉꯥꯃꯣꯛ ꯈꯔꯒ ꯄꯨꯔꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯦ꯫ ꯏꯇꯩꯃ, ꯉꯁꯤꯗꯤ ꯏꯇꯩꯃꯅ ꯊꯣꯡꯕ ꯎꯁꯣꯏ ꯎꯇꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ, ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯗ꯫ ꯅꯤꯡꯁꯤꯡꯂꯒ ꯇꯤꯟ ꯗꯨꯝ ꯆꯨꯝꯃꯤ꯫ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯉꯁꯤꯗꯤ꯫ ꯄꯤꯔꯨꯛꯇꯨꯃꯒ ꯀꯥꯡꯁꯨ ꯇꯧꯔꯒ ꯂꯧꯈꯠꯄꯗꯨꯗꯤ ꯏꯇꯩꯃ ꯑꯗꯨꯗꯨꯃꯛꯇ ꯆꯥꯁꯤꯕ ꯉꯁꯤꯗꯤ꯫ ꯉꯥꯟꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯆꯥꯅꯤꯡꯉꯤ ꯊꯣꯡꯉꯨ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯃꯥꯒꯤ ꯀꯗꯔꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯏꯌꯥꯃꯛ ꯌꯥꯗꯦꯗꯣ ꯍꯦꯛ ꯇꯧꯏꯃꯤ꯫ ꯊꯣꯡꯕꯤꯒꯦ ꯏꯇꯩꯃ ꯊꯣꯡꯕꯤꯒꯦ꯫ ꯀꯗꯔꯒꯤ ꯅꯠꯇꯦꯗ, ꯏꯇꯩꯃꯅ ꯊꯣꯡꯕꯗꯣ ꯍꯥꯎꯕꯕꯨ ꯍꯥꯎꯏ ꯍꯥꯏꯕꯩ ꯋꯥꯅꯤꯗ꯫ ꯍꯣꯏ, ꯅꯒꯨꯜ ꯈꯪꯉꯦ ꯇꯣꯝꯕꯨꯡ, ꯅꯪꯁꯤ
ngasi da khangba nate ko phare phare nang tasauga wari tawhokho idei masak thongnaba tawrukige ko asumna nganthoi chakhum sangkhre pari mayambada amu silaktuna tasau nanau siandakti pot anouba tai pot phumda yaujib ni na siyamna pamnagadab pot khara thamge khali atuda aingonda leiba sil sindi konatri adu tasaugi leradi kita puki pot yolaga mu tasaugi sel inkalake mina yamna pamgadau pot oiradi thambada su kanan thambaya ai support khara tikki haiduna sil khara sagatpagi leiba madu pukra aina mathang sagalaga amu aigi poto hapa haiduni asumna moramba maagi areba sil du puthoraktuna manau nupada parina taso ayam thuna singakem iyammadagi lawbabu karigi singdok singling tawdoino singlaklan singlaktrasu yar nangondabu leiba oirasu aingondabu leiba oirasu chap mane hayeng aina natai saraktra matamda nangnabu tawrak taw leirisi hoi taso ai soidana tawgani aisu taso leiringai awaba karisu leite aigidi tasongna pumnamakni asumna ngayaki matung chak loire haiduna kaurakli nganthoi utidu hauna thongladuna hauna saminaraga parisu mayum tahanki moramba nongmata manauna sil yamna tanba heli haidana kalakpa mihogbasu phawruba leite man henkhri haina khallubasu leite matabu pharabadi phare khanna moramba isam samna leithui manau nupana mangonda ihang pawhanglaga thabak pumba tawjabaduna morambagidi pumnamak apenba haibadu oikri nongma ayukki mi khudingmak magi mathau tawnadun leinaringai matamni nupa ama hathu hathu moramagi mayum tamna yamna pakatna sensilei tamramba tamoramagi potwan phamdu maina kanna saktuna maiku wawa kadun lewri kaduna sasila ha hairaduna nupadugi matung inna magi potwan phamtana kanna selei moramba magi potwan phamgi thongdu sat hangdui maiku wawa launa haidore mayamdusu ising wawa launa saisinaduna maidu muthatna bu hotnai aduba leiba phi pumnamak loina tumna sakre moramba ngarang mana mayum halamdai magi paksi duda hayeng pot anauba khara laurunabani haiduna yomduna thamlama silsingdusu loina saktuna leiramnai amata lauba yadre mangba haibadu pumang mangnai asakpa posai singdu minik thoktuna singhal hausikti potwan pham oidre maina sakibagi karum tawduna phibam sadana leire morambagi imung wakhal nungai tabana cha ising chagani thakani khangje nganthoi mapuroibagi manakta ising kuzai ama puduna pirei aduga hang khoi pariga laam labro ngasige lakte masu thabak asin ma leidana lakpa ngamdabo oirini laksani masu phana thabak asin ma leirasu asa yukta thokpa thongdo husik numai tasilakle mihak magi thabak to kaithoklaga changlakpadi yaidana laksani da mayamba ina waba taraga mana yingduna leiba yaponteda aidune nangna puk phatti haigesu hayo masiga ngangse aidi thamoisi yaningdeko yarida nangsu pakanna khanman bhaidu laksanida asum wari tawi adu paridi numit chupaduma lakhitre mathangi numitni moramba manau nupagi potwan phamda manau nupa unaba satli pari pot leiba lakli mi singduga harauna wari tawraduna pot yonduna lei moramba phamduna mi hangba ngahek ngai mi hanglam matamda morambana pari nang thabak khara komnabadi iyambagi naksidam to launi karegi tasogi potwan phamdu maina khara sakhre na thai aisu thabak mayam sida ngahak ta laki sangtre hoi khara danati loina tumna sakhre amukhana makoktagi sensinda yaroi pirol duda natana aigi leizaba sel singdusu loina yauna sakhre aduna iyamba nangondagi mateng khara pamni tasogi awabado nanausu khamsai aduba isu yum ama puri itu isa aina talaga pusilaklaga saba ngakta aduna nanaudi upai leidu wandi butaso morambadi parigi pakhumdu tabada ngakri nungai tabasu phausari pumna maklosinduna phare nangna leite haridi leiramlaroi adu tanatana iyambagi awabase nangondu tammaga pothage haina sulakpanta adudi iyambasu salagi nathau tawjahurako haiduna moramba mayumda halakle numit kharanigi matungni nganthoi makhoi mapa sel su leisilaktre sana thaknabasu leisilaktre ekuyani sel thoknanaba thabak amata yengba hongnaba tawse aisu kari tawsigi haiduna thabak thiribani kaithelda migi pot yonba yawge hangurabasu magi mi loina leinai haiduna yarakte adu oiraga aisu makha thangi isegi matung ilaga ngala lonba satlasiro
ꯅꯣꯡꯃꯒꯤ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯂꯦꯝꯃꯦꯅ ꯍꯥꯏꯌꯦ꯫ ꯍꯩ ꯃꯗꯨ ꯌꯥꯗꯦꯀꯣ, ꯅꯪꯅ ꯂꯝ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯍꯧꯅꯤ? ꯉꯥꯏꯈꯣ, ꯇꯥꯟ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯊꯤꯈꯤꯒꯦ, ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯁꯦꯜ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯏꯁꯧ ꯂꯥꯡꯅꯤꯡꯂꯛꯏ ꯍꯥꯏꯕꯗꯣ ꯇꯧꯒꯦ ꯇꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯥꯔꯤꯗꯣ ꯈꯥꯎ ꯑꯆꯧꯕ ꯑꯅꯤꯈꯛ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯂꯣꯝꯗ ꯆꯪꯍꯧꯕꯅꯤ꯫ ꯑꯩꯅ ꯆꯦꯡ ꯋꯥꯟꯒꯦꯅ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯈꯥꯗꯤ ꯆꯪꯉꯛꯇꯕ꯭ꯔꯣ? ꯃꯣꯔꯥꯝꯕ ꯃꯃꯤꯠꯇꯨ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯂꯩꯊꯣꯛꯂꯒ ꯈꯨꯝꯅꯩ꯫ ꯆꯪꯂꯛꯇꯦ, ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯐꯝꯗ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯄꯣꯠꯌꯣꯟꯐꯝꯗꯨꯗꯤ ꯄꯣꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯦꯅ ꯇꯥꯏ, ꯇꯝꯅ ꯉꯝꯗꯦꯌꯦ꯫ ꯑꯗꯨꯅ ꯊꯪꯅꯕꯒꯤ ꯄꯣꯠꯌꯣꯟꯐꯝꯗꯨꯁꯨ ꯂꯧꯁꯤꯜꯂꯒ ꯆꯥꯎꯅ ꯁꯥꯗꯧꯔ ꯃꯥꯜꯂꯤ, ꯃꯤꯅ ꯇꯝꯃꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯃꯥꯇꯕꯨꯗꯨ ꯉꯥꯏꯖꯔꯒꯦ꯫ ꯏꯃꯥ ꯄꯥꯕ ꯅꯧꯅ ꯀꯥꯏꯅꯔꯛꯂꯕꯅꯤ꯫ ꯃꯥꯗꯤ ꯏꯃꯥ ꯄꯥꯕꯗ ꯀꯦꯖ ꯅꯧꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯈꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯋꯥꯖꯔꯛꯂꯕ ꯏꯅꯥꯎ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯣꯏ ꯃꯄꯥꯅ ꯅꯄꯥꯟ ꯐꯔꯤꯉꯩ ꯃꯤꯒꯤ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂ ꯃꯇꯝꯁꯤꯗꯗꯤ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦꯗ꯫ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯇꯧꯖꯈꯤꯕ, ꯑꯩꯅ ꯇꯧꯈꯤꯕꯗꯨꯒꯤ ꯃꯃꯜ ꯑꯃꯨꯛ ꯍꯟꯅ ꯂꯧꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯏꯁꯣꯔ ꯂꯩꯔꯤ, ꯏꯁꯣꯔꯅ ꯂꯝꯕꯤ ꯑꯃꯗꯤ ꯄꯤꯕꯤꯔꯛꯈꯤꯅꯤꯗ꯫ ꯁꯤ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯨꯔꯥꯇꯣꯝꯆꯧꯗꯣ ꯀꯧꯅꯥ ꯐꯛ ꯁꯥꯏꯗꯅ, ꯑꯩꯁꯨ ꯐꯛ ꯁꯥꯕ ꯑꯗꯨꯝ ꯍꯩꯕꯅꯤꯅ ꯃꯥꯅ ꯐꯛ ꯁꯥꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯄꯤꯊꯔꯛꯂꯤ, ꯑꯗꯨꯒ ꯑꯁꯥꯃꯟꯗꯨ ꯄꯤꯒꯦꯅ ꯍꯥꯏꯔꯛꯄꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯀꯔꯤꯅꯣ ꯊꯕꯛ ꯑꯐꯪꯕ ꯑꯃ ꯇꯧꯁꯤꯟꯗ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯒꯦ, ꯃꯗꯨꯅ ꯈꯔ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯛ ꯁꯥꯕꯒꯤ ꯃꯄꯣꯠ ꯂꯧꯔꯨꯗꯨꯅ ꯐꯛ ꯁꯥꯕ ꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯨꯝ ꯁꯥꯔꯛꯂꯤ ꯉꯥꯟꯊꯣꯏꯕꯤꯅ꯫ ꯃꯈꯣꯏ ꯃꯄꯥ, ꯐꯛ ꯁꯥꯕꯁꯤꯅꯁꯨ ꯆꯥꯛꯈꯨꯝ ꯃꯦꯟꯕ ꯀꯣꯟꯅꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯤꯒꯤ ꯁꯦꯟꯁꯣꯠꯅ ꯍꯦꯟꯖꯤꯜꯂꯛꯏ, ꯄꯣꯠ ꯃꯈꯥ ꯇꯥꯅ ꯄꯤꯌꯨ ꯁꯣꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ, ꯀꯝꯗꯧꯁꯤꯒꯦ? ꯃꯣꯔꯥꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯈꯪꯗꯦꯕꯨ ꯇꯧꯔꯤꯕꯁꯦ, ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯨꯀꯣꯛꯀꯨꯝꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯑꯍꯣꯕ ꯅꯣꯡ ꯌꯨꯕꯗꯨꯁꯨ ꯑꯃꯨꯛꯇ ꯀꯨꯞꯁꯤꯟꯒꯦ ꯉꯁꯤꯗꯤ꯫ ꯉꯔꯥꯡꯗꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯅꯣꯡ ꯌꯨꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯛ ꯊꯟꯅ ꯍꯧꯒꯠꯂꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯦꯡꯗꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯆꯥꯛꯇꯨ ꯊꯣꯡꯂꯣ, ꯑꯩ ꯌꯨꯝꯊꯛ ꯑꯍꯣꯕꯗꯣ ꯀꯨꯞꯄꯛꯀꯦ꯫ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯛꯏ, ꯑꯗꯨꯒ ꯃꯣꯔꯥꯝꯕꯅ ꯌꯨꯝꯊꯛꯀꯤ ꯑꯍꯣꯕꯗꯨ ꯆꯔꯨ ꯃꯄꯨꯟꯗꯨꯅ ꯁꯟꯗꯣꯛꯇꯅ ꯑꯍꯣꯕꯗꯨ ꯃꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯄꯗꯒꯤ ꯁꯨꯖꯤꯟꯗꯨꯅ ꯃꯣꯔꯥꯝꯕ ꯃꯈꯨꯠ ꯅꯥꯝꯃ ꯇꯦꯛꯂꯤ꯫ ꯈꯨꯗꯛꯇ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯔꯨꯗꯨ ꯇꯦꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯅ ꯂꯦꯡꯗꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯕ ꯍꯥꯏꯔꯛꯂꯒ ꯑꯣꯏꯁꯤꯟꯅꯕ ꯍꯤꯗꯥꯛ ꯄꯤꯔꯛꯂꯒ ꯊꯥꯔꯛꯂꯤ꯫ ꯍꯥꯟꯅ ꯃꯣꯔꯥꯝꯕꯅ ꯁꯨꯕ ꯆꯠꯄ ꯉꯝꯂꯤꯉꯩꯗ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯋꯥꯅ ꯆꯥꯔꯤꯉꯩ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯣꯔꯥꯝꯕꯅ ꯂꯦꯡꯕ ꯌꯥꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯁꯤꯗꯗꯤ ꯏꯃꯨꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯉꯥꯟꯊꯣꯏꯕꯤꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯔꯦ ꯆꯥꯔꯦ, ꯂꯩꯇ꯭ꯔꯦ ꯇꯣꯛꯂꯤ꯫ ꯏꯁꯤꯡ ꯊꯛꯇꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯥꯡꯕ ꯍꯩꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯈꯣꯏ ꯃꯄꯥ, ꯏꯆꯦ ꯊꯥꯔꯣꯅ ꯃꯈꯣꯏ ꯃꯅꯦꯝꯗꯣ ꯁꯣꯜꯂꯒ ꯂꯩ꯫ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯅꯕꯅꯤꯅ ꯑꯩꯅ ꯁꯪꯂꯕꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯑꯋꯥꯃꯟ ꯑꯗꯨꯝ ꯇꯧꯒꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯀꯝꯗꯧꯁꯤꯒꯦ? ꯅꯨꯄꯤ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩꯅ ꯄꯥꯝꯖꯗ꯭ꯔꯒꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯆ ꯑꯩ ꯅꯪꯕꯨ ꯈꯥꯝꯕ ꯉꯝꯂꯔꯣꯏꯌꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯃꯈꯣꯏ ꯏꯅꯦꯗꯣ ꯃꯊꯟꯇ ꯂꯩꯕ ꯌꯥꯗꯕꯒꯤ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯨꯒꯗꯕ ꯈꯛꯇꯅꯤ꯫ ꯑꯩ ꯃꯇꯝ ꯆꯥꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯣꯔꯥꯝꯕ ꯃꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯄꯨꯛꯆꯥꯛ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯕꯛ ꯊꯥꯕ ꯇꯥꯈꯤ꯫ ꯉꯥꯟꯊꯣꯏꯕꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ꯫ ꯃꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯣꯔꯥꯝꯕꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯤ꯫ ꯈꯔꯗꯤ ꯄꯣꯝꯕꯁꯦ ꯍꯟꯊꯔꯛꯂꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ, ꯅꯣꯡꯃꯒꯤ ꯐꯖꯔꯛꯂꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ, ꯑꯉꯥꯡꯁꯤꯡꯗꯤ? ꯂꯝꯄꯥꯛꯇ ꯁꯥꯟꯅꯈꯤꯕꯅꯤ, ꯆꯥꯛ ꯂꯥꯝꯅ ꯃꯥꯜꯂꯤ, ꯆꯥꯛ ꯍꯪꯂꯝꯕꯅꯤ꯫ ꯏꯆꯥꯁꯤꯡꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯈꯔꯁꯤꯅ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯨꯔꯒꯦ꯫ ꯃꯣꯔꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯏꯅꯥꯛꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯕꯅꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯆꯥ ꯊꯣꯏꯕꯒꯤ ꯐꯨꯔꯤꯠꯇꯨꯁꯨ ꯁꯥꯟꯅꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯗꯨꯅ ꯁꯦꯒꯥꯏꯌꯦꯅ ꯍꯧꯖꯤꯛꯇ ꯀꯞꯄꯒ ꯆꯪꯂꯛꯂꯒ ꯇꯝꯂꯝꯕꯅꯤ꯫ ꯑꯩꯅ ꯊꯦꯝꯗꯨꯅꯕꯨꯗꯤ ꯊꯥꯗꯣꯛꯈꯤꯕꯅꯤ꯫
ꯏꯆꯥꯒꯤ ꯁꯦꯠꯄ ꯁꯥꯕ ꯑꯃꯠꯇ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯣꯏꯔꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯔꯦꯗ꯫ ꯅꯥꯁꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯁꯦ ꯌꯥꯅ ꯌꯥꯅꯕ ꯃꯇꯝ ꯈꯔ ꯁꯦꯠ ꯆꯥꯈꯤꯁꯟ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯅꯁꯥꯗꯨꯗ ꯍꯥꯟꯅ ꯀꯟꯅꯕꯨ ꯍꯣꯠꯅꯈꯤꯁꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯊꯥꯖꯕ ꯊꯝꯁꯤ꯫ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯂꯝꯕꯤ ꯑꯃꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯠꯄꯤꯔꯛꯀꯅꯤ꯫ ꯑꯩ ꯑꯔꯩꯕ ꯈꯔꯁꯤꯅ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯂꯥꯡꯅꯕ ꯍꯣꯠꯅꯖꯔꯨꯈꯤꯒꯦ꯫ ꯑꯩꯈꯣꯏ ꯃꯄꯥ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯔꯩꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯆꯥꯁꯤꯡꯁꯨ ꯊꯣꯡꯂꯝꯂꯤꯕ ꯈꯔꯗꯨꯗ ꯂꯥꯝꯂꯕꯅꯤꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯋꯥꯅ ꯂꯦꯜꯂꯤ꯫ ꯅꯣꯡꯃ ꯃꯣꯔꯥꯃꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯟꯊꯥꯌꯦꯅ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯪꯂꯛꯏ꯫ ꯕꯕꯣ, ꯃꯃꯥꯡꯒꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯥꯆꯧꯕꯤꯗꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯔꯦꯝꯕ ꯌꯥꯝ ꯂꯩ, ꯂꯧꯔꯨ ꯂꯥꯎ, ꯆꯥꯛ ꯍꯥꯞꯅꯕ ꯀꯣꯟ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯆꯠꯂꯒ ꯂꯧꯔꯨꯆꯣꯔꯥ? ꯌꯥꯏꯅꯦ, ꯂꯧꯔꯨꯆꯣꯅꯦ꯫ ꯃꯈꯣꯏꯅ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯆꯔꯥ ꯋꯥꯟꯖꯅꯕ꯫ ꯉꯁꯥꯏꯗꯤ ꯅꯕꯨꯛ ꯊꯟꯅꯁꯨ ꯆꯥꯈꯤꯗꯦ꯫ ꯑꯗꯣ ꯄꯥꯕꯣ, ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯑꯔꯦꯝꯕ ꯑꯗꯨꯝ ꯂꯧꯔꯒ ꯆꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯃꯣꯔꯥꯝꯕ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯗ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯔꯦꯝꯕ ꯍꯩꯍꯩꯗꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯐꯪꯖꯔꯤꯕꯁꯤ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯤꯅꯤꯀꯣ, ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯃꯤ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗꯒꯤ꯫ ꯑꯗꯨꯅ ꯂꯧꯔꯨꯕ ꯀꯥꯏꯗꯦ, ꯇꯧꯕꯇꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯄꯣꯠꯇꯤ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨ ꯊꯥꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯕꯨꯛ ꯊꯟꯅ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯣꯏꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯛꯇꯦ, ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯃꯪꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯌꯥꯝ ꯐꯔꯦ, ꯃꯤꯅ ꯄꯤꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯈꯔꯁꯤ ꯆꯥꯕ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯅꯤꯗꯤ ꯀꯝꯗꯧꯅꯤ? ꯍꯌꯦꯡꯒꯤꯅ ꯀꯝꯗꯧꯕ? ꯏꯆꯥꯁꯤꯡꯇꯕꯨ ꯃꯕꯨꯛ ꯊꯟꯈ꯭ꯔꯕꯗꯤ ꯌꯥꯏ, ꯍꯌꯦꯡꯒꯤꯁꯨ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤꯗ꯫ ꯑꯩꯈꯣꯏ ꯄꯥꯔꯤꯗꯤ ꯃꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛꯇꯣ ꯁꯦꯟꯗꯣꯡ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯤ꯫ ꯄꯣꯠ ꯆꯩ ꯑꯇꯥꯡ ꯑꯇꯥꯡꯕ ꯀꯌꯥꯝꯅ ꯂꯩꯔꯦꯅ ꯇꯥꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯋꯥꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯍꯦꯛ ꯌꯦꯡꯂꯤꯗꯦꯀꯣ꯫ ꯐꯔꯦ, ꯃꯥꯇꯕꯨ ꯅꯨꯡꯉꯥꯏꯖꯔꯗꯤ꯫ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯥꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯁꯪꯕ ꯀꯥꯟ ꯍꯦꯛ ꯂꯥꯛꯆꯅꯤ꯫ ꯏꯁꯤꯡꯗꯨꯗꯨꯝ ꯈꯔ ꯊꯛꯈꯤꯒꯦ, ꯀꯜꯂꯛꯑꯣ, ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯔꯥꯝꯕ ꯃꯇꯩ ꯃꯅꯥꯎꯗꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯑꯔꯥꯝꯕ ꯈꯥꯡꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯪꯒꯣꯜꯗ ꯃꯣꯔꯥꯝꯕ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯊꯟꯇ ꯈꯜꯂꯤ꯫ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯤꯇ ꯊꯤꯔꯨꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯗꯨ ꯌꯦꯡꯂꯨꯈꯤꯒꯦꯗ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯔꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯅ ꯃꯐꯤ ꯃꯔꯣꯜ ꯁꯤꯠ ꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨꯅ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯤ꯫ ꯄꯥꯔꯤ ꯃꯌꯥꯝꯕ ꯎꯕꯗ ꯀꯧꯅꯅꯤꯡꯗꯦ, ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯣꯔꯥꯝꯕꯅ ꯇꯥꯛ ꯀꯧꯏ꯫ ꯄꯥꯔꯤ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯌꯥꯝꯕꯒꯤꯗ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦꯗ꯫ ꯏꯌꯥꯝꯕꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯅꯪꯕꯨ? ꯌꯨꯝ ꯆꯪꯉꯨꯈꯤꯁꯤ ꯂꯥꯎꯗꯅ꯫ ꯄꯥꯔꯤ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤ? ꯅꯅꯥꯎꯒꯤ ꯃꯥꯏꯁꯨ ꯑꯃꯠꯇ ꯌꯦꯡꯗꯕ, ꯃꯤꯗꯒꯤ ꯅꯤꯔꯒ ꯆꯥ ꯌꯥꯏꯁꯤꯕꯨ ꯀꯔꯤ? ꯊꯕꯛꯇꯨ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯗꯤ ꯁꯦꯜꯗꯨ ꯀꯗꯥꯏꯗꯒꯤ ꯊꯥꯔꯛꯇꯣꯏꯅꯣ? ꯀꯅꯥ ꯊꯥꯗꯔꯛꯇꯣꯏꯅꯣ? ꯇꯥꯆꯧꯒꯤ ꯄꯣꯠꯌꯣꯟꯐꯝꯗꯨꯅ ꯌꯥꯈꯤꯗ꯭ꯔꯕꯁꯨ ꯊꯕꯛ ꯑꯃ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯃ ꯀꯣꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯁꯦꯜ ꯇꯥꯟꯐꯝꯒꯤ ꯇꯥꯟꯐꯝ ꯉꯥꯛꯇ ꯉꯥꯏꯔꯁꯤꯗ ꯁꯨꯗꯤ ꯁꯨꯅꯤꯡꯗꯦ, ꯅꯤꯔꯒ ꯆꯥꯅꯤꯗ ꯈꯜꯂꯗꯤ ꯀꯃꯥꯏ ꯍꯤꯡꯗꯧꯅꯤ? ꯇꯥꯆꯧꯒꯤꯗꯤ ꯂꯥꯏꯔꯤ, ꯅꯅꯥꯎꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ꯫ ꯁꯦꯜ ꯈꯔꯁꯤꯅ ꯏꯃꯨꯡꯒꯤ ꯀꯔꯤꯅꯣ ꯁꯤꯖꯤꯟꯅꯧ꯫ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯊꯦꯡꯅ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯉꯃꯣꯛ ꯆꯥꯅꯕ ꯌꯥꯝꯈꯤꯗ꯭ꯔꯕ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯣꯔꯥꯝꯕꯁꯨ ꯃꯅꯥꯎꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ, ꯈꯜꯍꯧꯏ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯕ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯤꯕꯁꯦ ꯅꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯛꯈꯤꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯃꯤꯟꯅꯒꯅꯤ, ꯍꯤꯡꯃꯤꯟꯅꯒꯅꯤ ꯈꯜꯂꯝꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯌꯥꯗ ꯊꯨꯅ ꯍꯣꯡꯈ꯭ꯔꯕ? ꯅꯣꯡꯃꯗ ꯏꯌꯥꯝꯕꯁꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯗꯦꯀꯣ꯫ ꯑꯁꯨꯝ ꯈꯟꯅ ꯄꯥꯔꯤꯁꯨ ꯃꯤꯠꯌꯦꯡ ꯇꯥꯡꯈ꯭ꯔꯦ꯫ ꯃꯣꯔꯥꯝꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡ ꯊꯨꯒꯥꯏꯐꯝ ꯑꯃꯗ ꯃꯤ ꯀꯌꯥ ꯅꯨꯡ ꯊꯨꯒꯥꯏꯗꯨꯅ ꯁꯦꯜ ꯇꯥꯟꯅꯔꯤꯕꯗꯨ ꯊꯦꯡꯅꯩ꯫ ꯃꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯩ꯫ ꯈꯨꯔꯥ, ꯑꯩꯁꯨ ꯅꯨꯡ ꯊꯨꯒꯥꯏꯕꯁꯤ ꯈꯔ ꯌꯥꯎꯖꯒꯦꯕ, ꯌꯥꯒꯗ꯭ꯔꯥ?
ꯌꯥꯅꯤ ꯌꯥꯅꯤ ꯅꯪꯅꯕꯨ ꯁꯨꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝ ꯁꯣꯟꯅ ꯎꯏꯗ ꯊꯕꯛꯁꯤꯕꯨ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯗꯕ ꯊꯕꯛꯅꯤꯅꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯈꯨꯔꯥ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯥꯡꯅꯅꯕ ꯑꯩ ꯊꯕꯛꯁꯤ ꯇꯧꯖꯒꯦꯕ ꯈꯨꯔꯥ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄ ꯍꯧꯔꯣꯀꯣ ꯅꯨꯡꯗꯣ ꯅꯪꯅ ꯌꯥꯝꯅ ꯊꯨꯒꯥꯏꯕ ꯉꯝꯂꯦ ꯁꯦꯜ ꯌꯥꯝꯅ ꯐꯪꯖꯔꯦ ꯉꯝꯗ꯭ꯔꯦ ꯈꯤꯇ ꯐꯪꯗꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯊꯕꯛ ꯁꯨꯍꯧꯔꯤꯕ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯋꯥꯔꯤ ꯇꯧꯍꯧꯏ ꯅꯨꯄꯥ ꯑꯃꯅ ꯇꯥ ꯃꯣꯔꯥꯝꯕꯁꯤ ꯐꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯝꯗꯥꯏꯅꯦ ꯀꯟꯅ ꯄꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯕꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯦ ꯐꯤꯕꯝꯁꯦ ꯀꯌꯥ ꯊꯤꯅ ꯁꯣꯛꯆꯤꯟꯈ꯭ꯔꯒꯦ ꯃꯅꯥꯎ ꯅꯨꯄꯥ ꯄꯥꯔꯤꯗꯨꯁꯨ ꯃꯌꯥꯝꯕꯁꯤꯅ ꯁꯤꯟꯕꯤꯗꯅ ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯕꯁꯦ ꯍꯟꯅ ꯌꯦꯡꯕꯤꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯂꯝꯂꯥꯟꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅꯤꯗ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯦ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯔꯦꯗ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯗꯣ ꯆꯨꯝꯖꯥꯠꯅꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯃꯁꯦꯜꯗꯤ ꯐꯩ ꯑꯔꯩꯕ ꯆꯥꯃꯤꯟꯅꯩ ꯂꯩꯇ꯭ꯔꯦ ꯇꯣꯛꯃꯤꯟꯅꯩ ꯂꯥꯏꯔꯕꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯐꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯑꯣ ꯅꯨꯄꯤꯗꯧꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤꯔꯅꯣ ꯊꯕꯛ ꯇꯧꯁꯦ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯂꯩꯔꯤꯀꯣ ꯅꯈꯣꯏꯅ ꯋꯥꯕꯤꯗꯧ ꯅꯠꯇꯦ ꯑꯗꯨꯝꯅ ꯑꯃꯅ ꯉꯥꯡꯂꯛꯄꯗꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯔꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯣꯔꯥꯝꯕꯁꯨ ꯊꯕꯛ ꯌꯥꯎꯕ ꯍꯧꯈ꯭ꯔꯦ ꯇꯞꯅ ꯋꯥꯅ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯕꯗꯤ ꯉꯝꯖꯗꯦ ꯅꯣꯡꯃꯗꯤ ꯄꯥꯔꯤ ꯑꯗꯨ ꯑꯗꯨꯛ ꯀꯨꯏꯅ ꯂꯥꯛꯈꯤꯗ꯭ꯔꯕꯗꯣ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯇꯣꯝꯕ ꯏꯌꯥꯝꯕꯅ ꯏꯅꯥꯎꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯛꯀꯅꯨꯗ ꯇꯥꯆꯧ ꯑꯩꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯑꯩꯃꯛꯀꯤ ꯏꯌꯥꯝꯕꯅ ꯑꯗꯨꯛ ꯇꯣꯟꯕ ꯍꯟꯊꯕ ꯊꯕꯛ ꯁꯨꯍꯜꯂꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯎꯕꯒ ꯅꯣꯛꯅ ꯆꯝꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯅꯥꯎ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯇꯨꯡ ꯑꯩꯒꯤ ꯏꯖꯠ ꯇꯥꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯇꯥꯆꯧ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅꯤꯡꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯃꯣꯔꯥꯝꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯤꯁꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯥꯏꯗ꯭ꯔꯕꯗꯤ ꯌꯥꯝ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯔꯥꯝꯕꯗꯤ ꯊꯃꯣꯏ ꯆꯥꯎꯕ ꯃꯤ ꯑꯣꯏꯕꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯐꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯦꯞꯍꯧꯔꯤ ꯊꯕꯛꯇꯨ ꯆꯠꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯠꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯁꯤꯟꯊꯥ ꯍꯦꯟꯅ ꯁꯥꯟꯅꯔꯨꯕꯗꯒꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯝꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯈꯨꯔꯥꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯆꯠꯂꯨꯏ ꯍꯥꯏ ꯃꯣꯏꯗꯤ ꯑꯆꯥ ꯑꯊꯛ ꯑꯍꯥꯎꯕ ꯌꯥꯝꯅꯁꯨ ꯄꯨꯔꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯃꯌꯥꯝ ꯄꯤꯖꯔꯛꯑꯦ ꯃꯌꯥꯝꯁꯨ ꯂꯩꯍꯧꯔꯤ ꯍꯥꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯅꯕ ꯈꯔ ꯂꯧꯕꯤꯌꯨꯕ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯂꯩꯍꯧꯔꯤ ꯍꯥꯏ ꯑꯣ ꯉꯁꯤ ꯅꯆꯟꯅꯨꯄꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯄꯥ ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯨꯈꯤꯒꯦ ꯑꯩꯅ ꯆꯠꯈꯤꯕꯗ ꯅꯆꯟꯅꯨꯄꯤꯒꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯁꯥꯠꯂꯤꯕ ꯊꯔꯣꯁꯦ ꯈꯔꯒ ꯄꯨꯕꯤꯈꯤꯒꯦ ꯃꯥꯗꯤ ꯊꯔꯣꯁꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯛꯀꯦ ꯁꯦꯜ ꯈꯔꯁꯦ ꯐꯨꯔꯤꯠ ꯈꯥꯎꯁꯤꯗ ꯍꯥꯞꯈꯤꯒꯦ ꯂꯥꯛꯑꯣ ꯕꯨꯡꯉꯣ ꯏꯄꯥꯒ ꯊꯔꯣ ꯍꯦꯛꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯣꯔꯥꯝꯕꯅ ꯃꯆꯥꯅꯨꯄꯥꯒ ꯊꯔꯣꯗꯣ ꯍꯦꯛꯃꯤꯟꯅꯔꯨꯗꯨꯅ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗ ꯄꯤꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯄꯥꯔꯤꯒꯤ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯃꯣꯔꯥꯝꯕꯕꯨ ꯄꯥꯔꯤꯒꯤ ꯃꯌꯨꯝ ꯆꯪꯒꯦ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯌꯨꯝ ꯃꯅꯨꯡꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥꯗꯤ ꯌꯥꯝ ꯍꯧꯅ ꯇꯥꯔꯤ ꯕꯨꯡꯉꯣ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯄꯥꯔꯤꯗꯣ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥ ꯅꯪꯅ ꯑꯩꯕꯨ ꯆꯪꯒꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯆꯪꯂꯒ ꯃꯌꯥꯝꯕ ꯑꯩ ꯂꯥꯛꯍꯧꯏ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯨꯁꯣꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯑꯣ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯈꯨꯔꯥ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯁꯣꯝ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯈꯝꯖꯈꯤꯕꯅꯤ ꯑꯗꯨꯗꯤ ꯈꯨꯔꯥ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯈꯣ ꯑꯩ ꯑꯣꯖꯥ ꯄꯥꯔꯤꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯊꯣꯉꯥꯛꯄꯗꯨ ꯆꯪꯈꯤꯗꯨꯅ ꯄꯥꯔꯤꯕꯨ ꯀꯧꯊꯣꯔꯛꯏ ꯃꯌꯥꯝꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯄꯥꯔꯤ ꯄꯤꯁꯨꯝ ꯑꯔꯦꯈꯩ ꯁꯨꯛꯇꯨꯅ ꯃꯐꯤ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯃꯌꯥꯝꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯣꯔꯥꯝꯕꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ ꯄꯥꯔꯤ ꯏꯌꯥꯝꯕ ꯂꯥꯛꯏꯌꯦ ꯇꯨ ꯑꯩꯅ ꯉꯁꯤꯁꯦ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯇꯥꯕꯗ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯊꯔꯣꯁꯦ ꯍꯦꯛꯂꯛꯂꯤꯕꯅꯤ ꯏꯆꯥꯗ ꯄꯤꯒꯦ ꯍꯥꯏꯗꯅ ꯄꯥꯔꯤ ꯊꯔꯣꯗꯨ ꯃꯨꯜꯂꯒ ꯇꯥꯞ ꯂꯥꯎꯅ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯍꯤꯛ ꯃꯇꯥꯏ ꯌꯥꯎꯗꯦꯁꯨ ꯈꯪꯗꯕ ꯄꯥꯠ ꯇꯨꯔꯦꯜꯗꯒꯤ ꯈꯨꯜꯂꯒ ꯄꯨꯔꯛꯄ ꯂꯩ ꯑꯄꯠꯄꯁꯦ ꯏꯆꯥꯗ ꯄꯤꯔꯒ ꯅꯍꯜꯂꯒꯤꯁꯤꯔꯣ ꯇꯥꯆꯧꯒꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯅꯐꯤꯗꯨꯒ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯇꯥꯆꯧ ꯌꯧꯕꯤꯔꯣ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯤꯕꯁꯦ ꯃꯁꯥ ꯅꯥꯟꯕ ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇꯅꯤ
ꯃꯈꯣꯏꯅ ꯎꯈ꯭ꯔꯒ ꯅꯣꯛꯅꯈꯤꯅꯤ ꯏꯀꯥꯏꯖꯩ ꯀꯣꯟꯅ ꯊꯦꯡꯅꯁꯤ ꯇꯥꯆꯧ ꯌꯧꯕꯤꯔꯣ ꯁ꯭ꯋꯥꯏꯗ ꯆꯥꯛꯅꯤ ꯐꯤꯅꯤ ꯇꯧꯕꯤꯔꯅꯨ ꯅꯅꯥꯎ ꯌꯥꯝ ꯍꯩꯅꯖꯗ꯭ꯔꯦ ꯌꯧꯕꯤꯔꯣ ꯑꯁꯨꯝꯅ ꯑꯁꯨꯛ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯄꯁꯤꯗ ꯃꯣꯔꯥꯝꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯩꯅ ꯅꯪꯕꯨ ꯅꯄꯥ ꯁꯛꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯇꯝꯕꯤꯈꯤꯕ꯭ꯔꯣ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯅꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯏꯆꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯌꯥꯝꯕ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯐꯤ ꯀꯜꯂꯒ ꯃꯣꯔꯥꯝꯕ ꯁꯥꯎꯅ ꯆꯠꯈꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯑꯣꯏꯕꯅ ꯑꯆꯠ ꯑꯋꯣꯡ ꯃꯌꯥꯝꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯄꯥꯔꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯧꯕꯅ ꯃꯌꯥꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯁꯥꯎꯅ ꯃꯌꯨꯝ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯣꯔꯥꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯄꯦꯟꯗꯕꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯃꯤ ꯎꯔꯣꯏꯗꯕ ꯎꯈꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯒꯤꯅꯤ ꯈꯟꯖꯔꯗꯨꯅ ꯃꯊꯃꯣꯏ ꯈꯤꯇꯪ ꯌꯥꯡꯂꯛꯄꯗ ꯃꯌꯨꯝ ꯇꯝꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯁꯦꯜ ꯈꯔꯗꯨꯅ ꯍꯩꯔꯥ ꯈꯔ ꯂꯩꯈꯤꯅꯕ ꯍꯩꯔꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯁꯦꯜ ꯈꯔꯗꯨ ꯄꯤꯁꯤꯟꯗꯨꯅ ꯏꯅꯦ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯁꯦꯜ ꯑꯁꯤꯒꯤ ꯆꯥꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯍꯩꯔꯥ ꯈꯔ ꯄꯤꯕꯤꯌꯨꯕ ꯏꯆꯥꯁꯤꯡꯒꯤ ꯈꯔ ꯄꯨꯕꯤꯈꯤꯒꯦ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯔꯥꯝꯕꯒꯤ ꯁꯦꯒꯥꯏꯔꯕ ꯃꯟꯖꯨꯅꯔꯕ ꯐꯤꯕꯝꯗꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯌꯣꯝ ꯑꯅꯤ ꯊꯣꯛꯅ ꯑꯃꯗ ꯍꯩꯔꯥ ꯃꯈꯜ ꯈꯔ ꯌꯣꯝꯂꯤ ꯑꯗꯨꯒ ꯑꯃꯗꯅ ꯂꯐꯣꯏ ꯂꯐꯥꯡ ꯑꯅꯤ ꯑꯍꯨꯝꯂꯣꯝ ꯍꯥꯞꯇꯨꯅ ꯌꯣꯝꯂꯒ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯂꯐꯣꯏꯗꯨ ꯆꯥꯖꯔꯨꯔꯣ ꯆꯥꯅꯕ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤ ꯃꯣꯔꯥꯝꯕꯁꯨ ꯍꯔꯥꯎꯅ ꯂꯥꯎꯗꯨꯅ ꯄꯨꯔꯛꯂꯤ ꯃꯆꯥ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅ ꯄꯤꯔꯛꯄ ꯈꯨꯗꯤꯡ ꯂꯧꯔꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯇꯝ ꯑꯃꯗ ꯃꯄꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯇꯣꯃꯥꯜꯒ ꯊꯦꯡꯅꯔꯤ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯏꯇꯥꯎ ꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯍꯥꯛ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡꯗꯨꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡꯗꯨ ꯐꯥꯈ꯭ꯔꯕꯅꯤꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯏ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯏꯇꯥꯎꯒꯤ ꯑꯔꯣꯏꯕ ꯗꯦꯕ ꯀꯔꯃ ꯑꯩ ꯂꯣꯏꯅ ꯌꯥꯎꯕ ꯂꯥꯛꯂꯝ ꯅꯈꯣꯏꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯍꯧꯔꯕꯅꯤ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯑꯗꯣ ꯑꯩꯁꯤ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯄꯥꯕꯨꯡ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯩꯕꯨ ꯊꯤꯕꯤꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯀꯔꯕꯥꯔ ꯄꯨꯝꯕ ꯏꯆꯥ ꯅꯨꯄꯥꯅ ꯁꯦꯟꯅꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯊꯟꯇ ꯉꯥꯏ ꯅꯪꯒꯤ ꯑꯍꯥꯡꯕꯁꯨ ꯑꯩꯅ ꯃꯦꯟ ꯑꯩꯒꯤ ꯑꯍꯥꯡꯕꯁꯨ ꯅꯪꯅ ꯃꯦꯟ ꯑꯩꯒꯤ ꯁꯍꯔ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯀꯔꯕꯥꯔꯁꯦ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯣꯔꯥꯝꯕ ꯅꯪꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯀꯔꯕꯥꯔꯁꯤ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯔꯣ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯖꯗꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯩꯍꯥꯛ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯀꯔꯕꯥꯔꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯈꯪꯖꯕꯁꯨ ꯅꯠꯆꯗꯦ ꯆꯠꯇ ꯆꯠꯁꯤ ꯅꯪꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯕꯤꯒꯅꯤ ꯁꯍꯔ ꯑꯣꯏꯕꯅ ꯑꯐ ꯑꯐꯕ ꯑꯅꯥ ꯂꯥꯌꯦꯡꯐꯝ ꯌꯥꯝꯅ ꯂꯩ ꯃꯗꯨꯗ ꯄꯨꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯐꯍꯟꯒꯅꯤ ꯅꯪꯁꯨ ꯀꯔꯕꯥꯔꯒꯤ ꯂꯝꯁꯤꯗ ꯈꯔ ꯈꯖꯤꯛ ꯑꯗꯨꯝ ꯈꯪꯂꯕ ꯃꯤꯅꯤ ꯑꯗꯨꯅ ꯏꯄꯥꯒ ꯇꯥꯟꯅꯗꯅ ꯇꯧꯃꯤꯟꯅꯁꯤ ꯇꯧꯕꯇꯕꯨ ꯏꯄꯥꯅ ꯄꯥꯝꯕꯗꯤ ꯊꯕꯛ ꯇꯧꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯁꯤꯃꯇꯪꯗꯤ ꯁꯦꯡꯅ ꯄꯥꯝꯃꯤ ꯑꯗꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯄꯥꯕꯨꯡ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯅꯃꯧꯒ ꯑꯃꯨꯛꯇ ꯈꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯟꯗꯣ ꯍꯥꯏꯖꯔꯛꯂꯒꯦ ꯐꯔꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯄꯥ ꯑꯃꯨꯛ ꯂꯥꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯃꯣꯔꯥꯝꯕ ꯃꯅꯥꯎ ꯅꯨꯄꯥꯒ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯇꯝꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥꯁꯤꯡꯗꯨ ꯃꯇꯨ ꯃꯆꯥꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯗ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯀꯨꯞꯅ ꯇꯝꯃꯤ ꯇꯥꯟꯅꯔꯤ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯔꯗꯨꯅ ꯊꯥꯔꯛꯄꯅꯦꯅ ꯈꯜꯂꯤ ꯑꯩꯁꯨ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯄꯥꯕꯨꯡ ꯇꯣꯃꯥꯜ ꯂꯥꯛꯂꯒ ꯌꯥꯔꯦ ꯍꯥꯏꯔꯁꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯃꯥꯜ ꯂꯥꯛꯂꯤ ꯊꯕꯛꯇꯣ ꯇꯧꯒꯦ ꯍꯥꯏꯅ ꯌꯥꯅꯕꯗꯒꯤ ꯉꯁꯤꯃꯛ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯈꯔ ꯇꯣꯃꯥꯜꯅ ꯉꯥꯟꯊꯣꯏꯕꯤꯗ ꯁꯤꯟꯅꯔꯝꯗꯨꯅ ꯇꯣꯃꯥꯜꯅ ꯃꯣꯔꯥꯝꯕꯕꯨ ꯄꯨꯗꯨꯅ ꯁꯍꯔ ꯇꯝꯅ ꯆꯠꯈꯤ ꯃꯣꯔꯥꯝꯕꯒꯤ ꯏꯃꯨꯡꯗꯤ ꯃꯇꯝ ꯀꯨꯏꯅ ꯌꯥꯝꯅ ꯂꯨꯝꯅ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯊꯣꯛꯂꯔꯤ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯣꯔꯥꯝꯕꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯐꯖꯅ ꯁꯤꯟꯕꯤꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯅꯩ ꯇꯣꯃꯥꯜꯅ ꯃꯣꯔꯥꯝꯕ ꯌꯨꯝꯁꯤꯅ ꯌꯨꯝꯃꯛꯅꯤ ꯈꯟꯒꯗꯕꯅꯤꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯀꯔꯕꯥꯔꯁꯤ ꯍꯧꯗꯣꯛꯆꯔꯛꯄꯅꯤ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗ
ꯐꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯉꯝꯖꯔꯛꯈꯤꯕꯅꯤ꯫ ꯏꯆꯥꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯀꯔꯕꯥꯔꯁꯤꯕꯨ ꯁꯦꯟꯅꯕꯤꯅꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯊꯥꯖꯕ ꯀꯅꯥ ꯊꯦꯡꯅꯕ ꯉꯝꯈꯤꯗꯦ꯫ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛꯁꯤ ꯅꯪ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯊꯥꯖꯕ ꯅꯆꯥꯅ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯩꯖꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯗꯣꯏ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯄ ꯃꯤꯗꯒꯤꯗꯤ ꯅꯧꯅ ꯇꯝꯂꯛꯄ ꯃꯤꯅ ꯍꯦꯟꯅ ꯐꯕ ꯍꯦꯟꯕꯅꯤ꯫ ꯏꯄꯥꯅ ꯂꯣꯏꯅ ꯇꯝꯕꯤꯒꯅꯤꯀꯣ, ꯋꯥꯒꯅꯨ ꯋꯥꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ, ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤ꯫ ꯅꯁꯥꯁꯨ ꯌꯦꯡꯕ ꯍꯧꯔꯗꯧꯕꯅꯤ꯫ ꯄꯣꯊꯥꯖꯍꯧ, ꯏꯄꯥ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯃꯥꯜ ꯃꯥꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯍꯨꯝ ꯑꯗꯨꯗ ꯃꯣꯔꯥꯝꯕꯕꯨ ꯄꯨꯔꯤ꯫ ꯃꯥꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯗ ꯃꯣꯔꯥꯝꯕꯕꯨ ꯃꯁꯛ ꯇꯥꯛꯇꯨꯅ ꯍꯥꯏ, ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯣꯔꯥꯝꯕ ꯀꯧ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯕꯅꯤ꯫ ꯃꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯕ, ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯅꯥꯝꯇꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯥꯃꯛ ꯇꯧꯅ ꯁꯛ ꯇꯥꯛꯂꯤ꯫ ꯃꯣꯔꯥꯝꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯖꯩ꯫ ꯐꯖꯅꯁꯨ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯣꯔꯥꯝꯕ ꯍꯥꯟꯅꯗꯧꯅ ꯐꯖꯅ ꯃꯈꯨꯠ ꯃꯁꯥ ꯂꯦꯡ ꯑꯣꯠꯄ, ꯑꯔꯨꯝ ꯑꯌꯥꯡ ꯊꯥꯡꯕ ꯉꯝꯂꯤ꯫ ꯃꯔꯛꯇꯁꯨ ꯃꯌꯨꯝ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯜꯂꯛꯂꯒ ꯊꯕꯛ ꯑꯃꯨꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯍꯥꯟꯅ ꯋꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜꯒꯤ ꯃꯄꯥꯡꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯂꯤ꯫ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯇꯧꯕ ꯃꯣꯔꯥꯝꯕꯒꯤ ꯃꯇꯧꯗꯨꯅ ꯇꯣꯃꯥꯜꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯍꯨꯝꯗꯨꯗꯒꯤ ꯑꯃ ꯃꯣꯔꯥꯝꯕꯗ ꯄꯤꯕꯤꯔꯤ꯫ ꯄꯣꯠ ꯌꯣꯟꯐꯝ ꯑꯍꯨꯝꯃꯛ ꯃꯣꯔꯥꯝꯕꯅ ꯁꯦꯟꯅꯔꯕꯁꯨ ꯄꯣꯠ ꯌꯣꯟꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯀꯥꯟꯅꯖꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯈꯣꯡꯐꯝꯁꯨ ꯆꯥꯔꯛꯄꯅ ꯃꯣꯔꯥꯝꯕ ꯃꯥꯒꯤ ꯃꯇꯨ ꯃꯆꯥ ꯄꯨꯝꯕ ꯃꯥꯒ ꯁꯍꯔ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯒꯦ ꯊꯧꯔꯥꯡꯂꯤ꯫ ꯑꯗꯨꯅ ꯃꯇꯨ ꯃꯆꯥꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯧꯔꯨꯅꯕ ꯂꯥꯛꯂꯤ꯫ ꯅꯣꯡꯃ ꯊꯥꯖꯗꯅ ꯃꯣꯔꯥꯝꯕꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯄꯥꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯃꯣꯔꯥꯝꯕ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯑꯩ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯥ? ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯇꯥꯌꯦꯟ ꯃꯅꯥ ꯑꯃꯒ ꯄꯨꯊꯣꯔꯛꯎꯍꯦ꯫ ꯃꯪꯒꯣꯜꯁꯤ ꯑꯃꯥꯡꯕ ꯃꯤ ꯆꯪꯂꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯤꯇ ꯈꯤꯛꯇꯣꯛꯀꯦ꯫ ꯊꯨꯔꯧꯅꯍꯦ, ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯁꯥ ꯈꯔ ꯃꯪꯒꯣꯜꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯎꯕꯗ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯨꯔꯧ꯫ ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯅ ꯍꯥꯏꯕꯗ ꯆꯞ ꯆꯥꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯁꯥꯎꯖꯗꯦ꯫ ꯑꯩꯗꯤ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯃꯗꯨꯃꯛꯅꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ꯫ ꯑꯩꯕꯨ ꯄꯨꯕꯤꯌꯨ, ꯆꯩꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯇꯥꯆꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯇꯥꯆꯧꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯁꯥꯅꯤ꯫ ꯑꯩ ꯂꯥꯟꯅ ꯇꯥꯆꯧ꯫ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯣꯔꯥꯝꯕꯒꯤ ꯃꯈꯣꯡꯗ ꯄꯥꯔꯤ ꯇꯨꯔꯤ꯫ ꯃꯣꯔꯥꯝꯕꯁꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯕꯨ ꯇꯞꯅ ꯆꯤꯡꯈꯠꯄꯤꯗꯨꯅ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ, ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯗꯨꯅ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯌꯥꯝꯕ, ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯀꯣ꯫ ꯑꯗꯨꯒ ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯏꯌꯥꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯎꯠꯂꯛꯀꯅꯨꯀꯣ꯫ ꯑꯗꯨ ꯀꯩꯗꯧꯔꯦ? ꯅꯪꯅ ꯊꯥꯖꯗꯅ ꯏꯌꯥꯝꯕꯒꯤꯗ ꯂꯥꯛꯄꯕꯨ? ꯇꯥꯆꯧꯒꯤ ꯃꯄꯥꯜꯗꯒꯤ ꯁꯥꯒꯠꯆꯈꯤꯕ ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯐꯝꯗꯣ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯍꯖꯥꯎ ꯂꯥꯡꯕ ꯑꯃꯗꯤ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃ ꯊꯥꯗꯔꯨꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯃꯨꯠꯂꯤ꯫ ꯑꯩꯒꯤ ꯂꯩꯖꯕ ꯁꯦꯜꯗ ꯊꯥꯗꯔꯨꯕꯗ ꯅꯠꯇꯅ ꯃꯤꯒꯤ ꯁꯦꯜꯁꯨ ꯌꯥꯎꯅ ꯑꯩꯅ ꯄꯨꯗꯨꯅ ꯃꯤꯉꯣꯟꯗ ꯊꯥꯗꯔꯨꯔꯤꯕ ꯃꯤꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ, ꯁꯦꯜꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯁꯤꯡꯕ ꯉꯝꯗꯕ ꯃꯤꯒꯤ ꯁꯦꯜꯗꯨꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯐꯝꯗꯣ ꯃꯗꯨ ꯑꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯃꯥ ꯕꯖꯤꯒꯤ ꯃꯔꯜꯅ ꯂꯩꯈꯤꯕ ꯄꯣꯠ ꯌꯣꯟꯐꯝꯅꯤꯗ꯫ ꯑꯗꯨ ꯐꯔꯦ, ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯈ꯭ꯔꯦ, ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯂꯝ ꯇꯧꯔꯤ꯫ ꯑꯗꯣ ꯅꯪꯕꯨ ꯏꯌꯥꯝꯕꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯇꯥꯆꯧ, ꯑꯩꯕꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯁꯥꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯕꯤꯌꯨ, ꯆꯩꯅꯤꯡꯕ ꯆꯩꯕꯤꯌꯨ꯫ ꯑꯩ ꯇꯥꯆꯧꯗꯤ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯛꯂꯦ꯫ ꯇꯥꯆꯧꯒꯤ ꯊꯧꯖꯥꯜ ꯅꯠꯇꯅ ꯅꯅꯥꯎ ꯍꯤꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯇꯥꯆꯧꯒꯤ ꯊꯧꯖꯥꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯅꯥꯎꯗ ꯎꯠꯄꯤꯌꯨ ꯇꯥꯆꯧ꯫ ꯄꯥꯔꯤ, ꯃꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯍꯦꯜꯂꯩ ꯆꯠꯐꯗꯕꯅꯤ ꯀꯣ꯫ ꯏꯔꯨ ꯂꯨꯞꯅ ꯆꯠꯂꯕꯗꯗ ꯌꯥꯏꯐꯕ ꯑꯣꯏꯕꯅꯤ ꯀꯥꯎꯒꯅꯨ꯫ ꯏꯌꯥꯝꯕ, ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯜꯂꯛꯈꯤꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ, ꯅꯈꯣꯏꯁꯨ ꯍꯟꯅꯨ꯫ ꯏꯌꯥꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯥꯎ ꯍꯥꯏꯔꯛꯀꯦ꯫ ꯍꯜꯂꯨ ꯅꯈꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯦꯡ ꯐꯪꯂꯛꯇ꯭ꯔꯕꯗ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤ꯫ ꯃꯣꯔꯥꯝ ꯃꯈꯣꯏꯁꯨ ꯃꯄꯣꯠ ꯃꯆꯩ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯁꯍꯔ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯄꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯕꯅ ꯋꯥꯔꯝꯕꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯛꯄꯗꯒꯤ ꯆꯠꯂꯤ꯫ ꯃꯣꯔꯥꯝꯕꯅ, ꯅꯪ ꯌꯧꯔꯛꯂꯦ, ꯂꯥꯎ ꯁꯤꯗ ꯐꯝ꯫ ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯊꯪꯅꯕꯁꯤꯗ ꯉꯥꯡꯅꯕꯤꯔꯕꯅꯤ꯫
ꯃꯁꯤ ꯇꯧꯕꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯥꯏꯅ ꯄꯨꯕ ꯉꯝꯒꯗꯕ ꯊꯕꯛꯅꯤ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯇꯥꯆꯧꯅ ꯐꯩ ꯍꯥꯏꯅ ꯁꯤꯟꯕꯤꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯇꯥꯆꯧ ꯅꯠꯇꯅ ꯀꯅꯥꯅ ꯑꯩꯒꯤ ꯋꯥꯔ ꯃꯇꯝꯗ ꯂꯦꯞꯄꯤꯔꯣꯏ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ, ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯤꯒꯤ ꯅꯨꯡ ꯏꯁꯤꯡ ꯆꯪꯕ ꯉꯝꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯕ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯊꯕꯛꯁꯦ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯧꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯔꯛꯂꯨ꯫ ꯅꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯝꯂꯒꯦ꯫ ꯃꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯑꯃꯅ ꯋꯥꯔꯕꯗ ꯑꯃꯅ ꯑꯃꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯕ ꯍꯥꯏꯕꯁꯤ꯫ ꯊꯕꯛꯁꯤ ꯇꯧꯕꯗ ꯑꯩꯒꯤ ꯃꯥꯏꯗꯤ ꯆꯣꯞꯍꯜꯂꯛꯀꯅꯨꯀꯣ, ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯛꯀꯅꯤꯀꯣ꯫ ꯅꯪꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯂꯥꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯤꯔꯛꯂꯕꯗ ꯄꯥꯔꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡ ꯄꯥꯔꯤꯁꯨ ꯃꯌꯥꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯨ ꯃꯆꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯩ꯫ ꯃꯔꯥꯝꯃꯁꯨ ꯃꯥꯒꯤ ꯃꯊꯧ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯒꯤ ꯇꯧꯅꯩ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄꯥꯔꯤꯁꯨ ꯁꯦꯜ ꯊꯨꯝ ꯀꯣꯝꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯌꯥꯝꯕꯒꯤ ꯃꯆꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯊꯣꯟꯕ, ꯑꯆꯥ ꯑꯊꯛ ꯂꯩꯕꯤꯕꯅꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯃ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯅ ꯑꯀꯥꯏꯕ ꯂꯤꯛꯂꯤ꯫ ꯑꯃꯨꯛ ꯍꯟꯅ ꯁꯝꯂꯕꯁꯨ ꯍꯥꯟꯅꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯌꯨꯗꯤ ꯌꯥꯗꯕꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯣꯆꯤ ꯑꯃꯃꯝꯗꯤ ꯂꯩꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯈꯜꯂꯤꯕ ꯇꯧꯍꯟꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯂꯣꯏꯅ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯒꯟꯗꯦ꯫ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯅꯥꯗꯅꯕ ꯆꯠꯅꯕꯅ ꯃꯔꯤ ꯄꯨꯝꯕ ꯇꯨꯡ ꯀꯣꯏꯅ ꯆꯦꯠꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫